Kumjali singani tarani pangi October da pangthokiba miyamgi oiba mass rally adu buning singboina ngasi UCM na sinduna Manipur Press Club da pangthokiba thoramga mari lainana wafam basi phongdokladuna mahangna hai Manipur gi apunbagi saktam da singnarakpa kudingma UCM na miyamga loinana thengnagani lo thugairiba singa sida lengak ama leiri haiba parasi tambibagi tangai fadaba du leire haiki Manipur gi apunbagi saktam kaibe yaroi lengak ani subasu yaroi haiba demand tawraduna Manipur gi miyoi lakyana kumjali singani tarani pangi October da chatkiba mass rally adu buning singduna matam adu da lapkiba firaf adu amuk hanna chashinaba nauhaunana ningsing boina ngasigi thoramasi sinmani President Joychandra Konthoujam na makataraduna hai lamdam asigi law and order gi fibam masi nomagi soksin lagli tampakta miyam gi pentaba kholau khara laubagina phaba FIR panba aduga chingi lamdana karisu tawba ngamdaba sina karamba lengak ama leiri haibasi khanghanba mathautai amaromda Churachandpurda irai khudingi suti oina ba lauthorakli ba se miyam gi mayoktani masida lengak na convection Lokhat kadabani lengak asina housing Thokliba Irang Asi State Force ta mapungfana mapangal fudok nabagi ayaba Piramlabadi houjikphaoba Thokliba Irang Asi Thoklamdabasu Yai haina UCM na lawi loinana highway da pamdaba thodok thoktanaba State Force IRB natraga highway protection force thambiduna ngak senbiu haina mahangna makata na phongdokhi thoramaduda Manipur University gi retired professor Naurem Joykumar UCM gi consultant member Yumnam Dilip Kumar amasong Khomdram Ratan Susaryaki United Committee Manipur na UCM na Manipur gi apun bagi saktambu matam chupa da aikoi nga thongani haibadi Manipur gi apun bagi saktam gaheloi haibise United Committee Manipur leng wakal ni karigumba Manipur da leba puruk khudimangna aikoi amata oina nungsisana na leba apun ba Manipur ama thamnana bagi damta ngasisu United Committee Manipur lepi haibise ngasi miyam da thamjari karigumba aikoi gi maraktagi adugunba external force na fujalakuna aikoi gi United Committee Manipur na khalliba wakalo sigi wangda tawrok khudima matam chupada parat tambigini haibdo United Committee Manipur na thamjari more sidesida aikoi maitei sangbu yaru haire more haiba jaga se kaung khudimang na khundaba mphum aman hairiba mphum asidaisida maitei sangbu yaru hairiba ase masi logi wangmuda haibadi lengaki mayokta taruk lengakpu ikaiba pibneba lengakpu ikaiba piba ise lamdam masigi farja sing ikaiba pibneba lamdam masigi farja sing bu ikaiba piragadi hairiba aikhogi lengak lei haibase lengak nu utripse karigino lengak nu madu ufam thoi maram aduna singil lamdam singda lengak haidi leitaba pangkhak oire haibase aikhoi United Committee Manipur na thamjari sin government gi adugunlaba officing amadi school college sing irai numita suti oigani na lakthe haiba suti oigani lauthoiba se masi maram sungcha sadaba poni haibadi lenga ki mayok taneba makoina suti oigani na lauthoiba se lenga na kari tawri geba ngasi phawbada lenga na chief secretary na order ma thoga madu thabuk oina pangthok ibara natraka pangthok chabra haiba khafum aduni ngasi lenga na madu usanna daba yengsinna daba tawbase madu tawbiganu yari ge action lokhat piraga lenga lei haibisi utpiyoba Manipur government na state force sing je full power pi daba degineba state force sing je full power piragadi numit tarani da tha amada nana loisan ba yaba adugun laba irang neba